와 만ungda yen thongba ma'am ma'am anh ngasi su ano blog ama ma'am du ucherke ado ai ngasi ma'am du ucherke blog siko asida lei si khogi u sanai bine ba ko si je ai ngasi taw do si khogi ai mang da lei sina yen ne ba khogi sida manung gi si ge aho ba manung sida yen sa hapaga khogi sing marakta khogi low du ne ba like steam gum ba ko ado asi je khogi thaine gi ahan sing khogi traditional gi mawong da khogi utong chak to chak oina hapa me na hai ba ko ado I chak mang da hapa di taw roi ba ado aina anoba style oina ko yen se oina hap kena to ba ado ai yamna haidana to budi na chate adugo ai ngasi gi video she sponsor to ba video ne sponsor to video sine ko gi enhancer ko manipur online nutrition online store ne si ko gi manipur han bo ina fitness ki damak ta ko masa pha bai damak ta hujik se anoba ama la manipur do khwai da gi first ne asida moina piri ba service ka se kai no har kan da ko han ba da ko gi ai ani hum sum haira ke ba ko yamni interest su lai aina han ba ta ba kan da home personal training ne han ba service se koi si je kai no har kan da ko koi gi mi sing se masa phana lai ge na hai tar di ko koi yum da ko ga train to hon ba yai ba takpi ba tambi ba yai ba ko ado akhoina kaudori ba mi ge se koi gi trainer ke se ko koi gi international personal trainer oina lairam ba world gi ado du koi gi fitness amadi sports su yamna thawai yauba du hana su khogi license holder oiramba aduga football da su national level gi yamna achoba ming ngaktane ba ko aduga khogi football da ko football da course oina leiba khogi license holder su yauri yamna afaw khogi senior aduga khogi oja guru singna personal trainer oina ohendoine adu moina khoida hujiki dora khoina call tor kanda moise khogi train toba adum lakpirani adom na khogi goal ama thambi bado adugi goal sing do achieve tongna ba hotna bada hujiki personal trainer oina lebidori ba khogi oja guru sing sina ko yamna achoba mateng pangne nai ado asida su natna ko khogi fitness ama tongna hona ba supplements khari changi dana supplement cha ba thakna ba khogi nutrition gi ado adum badu su mogi online store sida adum phange ba ko ado moina joli se khogi importer dari ne ba direct migi khukhutang da natte ba mogi store da direct original ado khogi yamna phajaba rate su adum supply tawe ado imphal gi area da khogi 5 km gi area sing da moina home delivery achatle aduga ko khogi diet plan tawning bising leiraga su ko khogi nutritional gi moida adum counseling adum tawbusu yagani ado hena yamna interest ama leiba ama su phawe engonda ko kaino kan mogi Instagram page leiba ko ai description da hapam ge ado mogi Instagram page ko numidang ge pung tare che sida khogi fitness ki mari leina bang akta post thagale ba ko adu su mayamna yengbiyo aduga mogi contact number su ai makhada adum hapcharam ge do moida paw Pawi khogi fitness haksang phana khogi goal ama thamagi achieve tawning basingna ado brol gi site gi lakpane hargadi ado moina su yamna phajana welcome ena ado treatment su phajana tawbini aina nga shisida shigi yen siga khogi marinate tawdriba item ga she khogi yamna natural oiba atopa ahen ba yaudi ba ko khogi market ta dum phangma ngal tane machal gumba shishna machal ne do shishna khogi moro ashuba shina meat masala shina mirs powder khoje asumana ne adom sida namjali je sumana loina namjan ba lor kan da ko si sum basina khogi cover oi wala la phu sina si je khogi tangkhai de kitang hen bagi chang ne akoina happy khoi sumana khoren sing hai daga digo khogi ai sa do khra
ꯐꯖꯕ ꯋꯥꯠꯀꯅꯦꯕ ꯍꯣꯔꯦꯟ ꯆꯥꯕꯗ ꯑꯗꯨꯒꯤ ꯏꯁꯤꯡ ꯈꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯩꯕꯤꯒꯗꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤ ꯃꯊꯛꯇ ꯄꯨꯂꯞ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯃꯨꯟꯕꯗ ꯑꯦꯔꯥꯎꯟꯂꯤ ꯄꯨꯡ ꯑꯃꯒ ꯈꯔ ꯍꯦꯟꯅꯗꯤ ꯆꯪꯅꯦꯅ ꯍꯥꯏꯔꯤꯕꯗꯣ ꯄꯨꯡ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯗꯥꯏꯔꯦꯛꯇꯤ ꯈꯪꯗ꯭ꯔꯤꯕ ꯑꯗꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯆꯥꯛꯇꯨꯁꯨ ꯑꯃꯈꯛꯇꯪ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯑꯊꯣꯠꯄꯗꯣ ꯑꯗꯣ ꯍꯣꯔꯦꯟ ꯄꯨꯂꯞ ꯌꯦꯡꯉꯁꯤ ꯀꯃꯥꯏ ꯇꯧꯒꯗꯒꯦꯗꯣ ꯑꯁꯤꯁꯤꯅ ꯆꯥꯛꯅꯦ ꯑꯇꯩꯁꯤꯅ ꯁꯥ ꯉꯥꯛꯇꯅꯦ 시제 뭐 파스 싹할래. ꯑꯁ ꯃꯩꯁꯦ ꯌꯥꯝ ꯊꯤ ꯐꯖꯔꯦ ꯁꯤꯗꯤ ꯃꯨꯜꯂꯛꯇꯧ ꯃꯥꯟꯖꯜꯂꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤꯁꯦ ꯂꯐꯨꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯊꯛꯇ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯌꯦꯁ ꯑꯁꯤꯃ ꯍꯧꯖꯤꯛ ꯀꯥꯏꯊꯣꯛꯑꯒꯦ ꯑꯗꯣ ꯌꯦꯡꯉꯒꯦ ꯃꯍꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤꯗꯣꯀꯣ ꯃꯨꯜꯂꯦꯕꯀꯣ ꯑꯗꯣ ꯍꯩꯗꯣꯛꯑꯀꯥꯟꯗ ꯌꯦꯡꯉꯁꯦ ꯁꯤꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠꯄꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯁꯤꯁꯦ ꯅꯤꯛꯑꯒ ꯌꯦꯡꯉꯒꯦ ꯑꯁ ꯑꯁꯤꯁꯤꯅ ꯑꯅꯤꯁꯨꯕ ꯌꯦꯟꯗꯨꯅꯦꯕꯀꯣ ꯁꯥꯗꯤ ꯌꯥꯝ ꯁꯥꯏ ꯑꯁꯤꯁꯨ ꯌꯦꯡꯉꯁꯦ ꯈꯦꯠꯅꯕ꯭ꯔꯥ ꯃꯥꯟꯅꯕ꯭ꯔꯥ ꯇꯥꯔꯧ ꯌꯥꯗ꯭ꯔꯦ ꯁꯤꯁꯦ ꯑꯁꯤꯁꯤꯁꯨ ꯑꯝꯇꯪꯒ ꯍꯩꯗꯣꯛꯀꯦꯕꯀꯣ ꯃꯃꯥꯡꯒꯤꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯁꯥꯗꯤ ꯌꯥꯝ ꯁꯥꯏ ꯐꯖꯔꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛꯁꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯎꯇꯣꯡ ꯆꯥꯛꯇꯤ ꯑꯩꯅꯒ ꯊꯥꯏꯅ ꯑꯩꯗꯣ ꯁꯤꯜꯆꯔ ꯆꯠꯄꯗ ꯅꯣꯅꯦꯗꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯒ ꯆꯥꯔꯦꯕꯀꯣ ꯑꯗꯣ ꯌꯨꯝꯗ ꯊꯑꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯆꯥꯗꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎꯇꯣꯡ ꯆꯥꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯆꯤꯀꯟꯒꯨꯝꯕ ꯑꯁꯤꯒꯤ ꯋꯥꯗ ꯇꯧꯕꯁꯤꯀꯣ ꯑꯩ ꯏꯇꯣꯝꯗ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯦꯕ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯤꯡꯅ ꯑꯗꯣ ꯑꯩ ꯏꯇꯣꯝꯗ ꯀꯩꯁꯨ ꯉꯝꯕ ꯊꯕꯛꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯆꯥꯛꯁꯦ ꯍꯩꯗꯣꯛꯄꯗꯤ ꯆꯠꯇꯧ ꯃꯥꯟꯗꯦ ꯁꯨꯃꯥꯏꯅ ꯊꯥꯡꯅ ꯈꯔ ꯈꯥꯏꯗꯔꯛꯀꯦ ꯆꯥꯛꯁꯦ ꯄꯨꯔꯥ ꯑꯩꯅ ꯈꯥꯏꯕꯗ ꯄꯨꯔꯥ ꯋꯥꯠꯂꯦ ꯑꯗꯣ ꯑꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯎꯇꯣꯡ ꯆꯥꯛꯇꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯔꯌꯥꯅꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯆꯤꯀꯟ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯃꯤꯛꯁ ꯑꯞꯇ ꯑꯗꯣ ꯃꯆꯨꯁꯦ ꯌꯦꯡꯉꯨ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯍꯜꯂꯛꯑꯒꯦ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟꯗꯣ ꯆꯥꯅꯕ ꯀꯌꯥ ꯑꯩ ꯀꯩꯅꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥ ꯃꯅꯨꯡꯗ ꯊꯣꯡꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯁꯇꯤ ꯑꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯎꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯊꯥꯖꯗꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕ ꯏꯃꯥ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯋꯥ ꯃꯅꯨꯡꯗ ꯌꯦꯟ ꯊꯣꯡꯉꯒ ꯑꯩ ꯀꯩꯁꯨ ꯆꯥꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯋꯥꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯋꯥ ꯌꯥꯟꯕ ꯅꯨꯃꯤꯠꯁꯨ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯌꯥꯟꯕ ꯐꯠꯇꯦ ꯑꯗꯨꯒ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯌꯥꯟꯕ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯒꯦ ꯍꯥꯏꯇꯥꯔꯗꯤꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀோ ꯋꯥꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯩꯕꯤ ꯑꯗꯨꯒ ꯎꯅꯥꯅ ꯋꯥ ꯃꯈꯜ ꯂꯩꯕ ꯑꯗꯨꯝꯕꯗꯗꯤ ꯆꯥꯕ ꯌꯥꯏꯕꯀꯣ ꯑꯗꯨꯒ ꯆꯥꯕ ꯌꯥꯗꯕ ꯋꯥ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯆꯥꯕ ꯃꯇꯝꯗ ꯌꯥ ꯀꯦꯜꯂꯦ ꯀꯥꯏꯅꯒ ꯑꯍꯟꯈꯩꯅꯒ ꯍꯥꯏꯅꯕ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯉꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩ ꯏꯇꯣꯝꯗꯅ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩ ꯏꯇꯣꯝꯗꯅꯒ ꯇꯧꯕ ꯌꯥꯝꯅ ꯋꯥꯕ ꯊꯕꯛꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯐꯨꯗꯤꯁ ꯂꯕꯔꯅꯦꯕ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝ ꯇꯥꯔꯁꯨ ꯑꯩꯅ ꯈꯔ ꯁꯨꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯁꯨꯃꯥꯏꯅ ꯁꯤ ꯁ꯭ꯇꯥꯏꯜꯁꯦ ꯀꯩꯁꯨ ꯆꯥꯟꯅꯗ꯭ꯔꯦꯕ ꯑꯗꯨꯒ ꯁꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯅꯠꯇ꯭ꯔꯒ ꯀꯦꯐꯦ ꯔꯦꯁꯇꯨꯔꯥꯟꯗ ꯀꯩꯁꯨ ꯐꯪꯗꯧ ꯃꯥꯟꯗꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯍꯥꯎꯋꯤ ꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤ ꯑꯩꯒꯤ ബ്ꯂꯣꯒꯁꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯊꯪꯒꯤ ബ്ꯂꯣꯒꯇꯁꯨ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯗꯥꯁ ꯕꯤꯗꯥꯅꯤꯌꯥ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯥꯔꯣꯏ